Akasbani Imphal ngangbong Nganthoi pau pajari ahanbada maruiba pau Mukhyamantri Nongthomam Biren hairi len yauba nongna amangta thohankraba imungsingda sarkargi maikaidagi khudaki oiba mateng piba hokre relief camp nimphunithoi so hangdokle GI set mamal hene yonba thingnaba jila gi deputy commissioner singda khanghankre thabak lokhatpa su hokre Rajapal Anusya Weekend hairi Manipurda mamang sahidagi horakhiba irang asibu laksinduna santi puraknaba hotnabada Assam Rifles na sauraba thodang lawri Net parikya ki question paper leak oi haina social media da sandokliba pau adu aranba amasung yumpham yaudabani haina National Testing Agency na sengdorakli amasung kunipan suba senior women's national football championship ki ngasigi match ta Manipur na Maharashtra bu panjal ahum sinoda thoikre Mukhyamantri Nongthomam Biren hairi ngarang raija sida nongle nungsit yauna akanba len yauba nong aduna amangta thohankraba imungsingda sarkargi maikaidagi khudaki oiba mateng piba hokre masiga loinana yumkai mangta khiba imung manungsingi miyoisingna leinanaba raijagi tongan-tonganba mafamsingda relief camp niphunithoi hangdokre ngasi numidang wairam Imphal gi Mukhyamantri Secretariat pangthokpa paugi mifam amada Sri Biren hai ngarangi len yauba nong aduna raija sigi apunba yum 15 Samari kun manga amang ta thokhanki tongan ba jila tara manga gi manungda hojik phawbugi oina Imphal West jila da yum lising taruk yangkhai humdoi Imphal East jila da lising manga chatruk amasung Bisnupur jila da lising ama chama humbudra mapan amang ta thokle haibagi report phangduna khwaidagi chauna manghantak hanba jila sing oiri masiga loinana atopa jila sing Thawbal Kaksing Ukhrul Tamenglong None Kamjong Churachandpur Kangpokpi Sandel amadi Technopol da su yumkai manghantak hanbagi report leire mangna hai sarkar asina ngarang dagi hona khudaki oina tarpolin jinga amadi sana thaknaba polam sing mari lenaba deputy commissioner singi khuthang de yenthokpa hokre makhata na leptana sathaki gani jila sing asigi damak state disaster relief fund dagi lupa koti taruk lakh marifutara kai thokre nonglei nungset asina maram oiraga bajra tabada sokhalaba miyoi sing da su kheti puron pigani haina su mukhyamantri na phongdokhi Imphal West ki mafam singda leiriba kaithel asauba yauna jila khudingda leiriba kaithel singda GI set yauna tongan ba potchai gi mamal sing April 13 fawbugi mamangda leiramba mamal singda yongadabani haina KFNPD bibhag na serol thoktuna khangan khiba leikre karigumba masigi mayokta potchai gi mamal hena yolam labadi ain gi oiba thabak lokhotkani haina su Mukhyamantri na phongdokhi awana tarba kaya ki mikam mirau khol marakta haibatare mu ngarang siam nungai taba gi pai pawgi Aurada Luko Budalian Tapa, get Mawong Equis. My Ampunama Yawa, but the Sakar, he might get the get of the Isan, my get the gate. Anyway, our place of Gazari. We must hear. I am Tiram Tea than a Kotana, the way with the way of a highway, the way of the Krangna, Alaman, Nagna, Kangna. Amaiba might be a quickie among the river. Dharmagi oiba pot sing sukhan koi section lati janna sang mana thokpa ina thokpa makok maru pandaba ki type ta panglaw do lawa pakchang da sang daling toning ma taw sima soi lefaning tangkak sima nam nungai ta natural calamity ni akhoi punna ma to oina thengna mina si lemina si government gi side gi election code of conduct Lady Banina, government side si tony adu na lokpa du maite adu lady machinery STRF ki lady department gi norms ki matumina deputy commissioner singi khutang da praja singi thengnari ba wat pusindu hangana na bodo koi deputy commissioner chief secretary koi kanna moida advice torga mayam gi wat na be koi ona jala ke ai wakham je thamsa Sri Biren hai Nonglei nungset asina maram oiraga miyam da mai pibada khudongcha daba kya thengnari adubu sarkar na thuba matam da semjinaba honari masida miyam na suma pungphana mateng pangbinaba Mukhyamantri na appeal tauri Mukhyamantri Nongthomam Biren gi pautang makha da raija sigi tongan ba jila gi administration sing ngarang len yauba nonglei nungsina amang ta thokraba imung sing da tengwang pibagi thabak paikhatna ba lokhatpham thokpa thabak sing lokhatpa hore hiramasi gi matang da Akasban Imphal gi ipau kangbuga wari sanabada Imphal West Jila gi Deputy Commissioner T.S. Kiran Kumar na hai Jila sigi oina ngaranggi len yauba nonglei nungchita yum amang ta thokle haiduna imung lising tara rom na iba serol pisilakre
अदुबु हाइरिबो वाफमसिंग असि कदाई फावबो चुम्बनो अमदी कया यामना अमांग ताथोक्लबनो हाइबदो असेंग खंगदोक्नबा हयेंगदगी हौना जिला सिगी ऑफिशियल सिंगना युम युमदा चत्तुना यंगसिनबा हौरगनी जिला सिगी ओइना युम अमांग ताथोकपदगी लेफम लेतना लेरिबा इमुंग मनुंग सिंगिदमक रिलीफ कैम्प खरा हांगदोक्ले श्री किरण कुमार न हाय करीगुंबा एसेसमेंट से तब मतमदा होजिफाव फॉर्म थाजनगिदबा लेरगदी लाइबा नोमनिनी जिगी मनुंगदा अथुब मतमदा डीसी ऑफिस की तोंगान तोंगान बा एसडीओ ऑफिस एसडीसी ऑफिस ता चपिरगा नत्रगना डीसी ऑफिस दा लापिरगा एप्लीकेशन सिंगसे अथुब मतमदा थाजनबियो मदु एसेसमेंट तौरकांदा करी पीबा यागदगे हैबदो को यंगनजगे है अमरोमदा ngarang राज्य सिदा नोंगले नुंसित अमदि लेन यावबा नोंगना युम कया अमांग ताथोहनखिबा सिगी मतुंग तारकपदा राज्य सिगी कैथेल सिंगदा फंगलिबा जीआई सिंगी ममल हेन योंदनबा मरी लेनबा जिला की डिस्ट्रिक्ट एडमिनिस्ट्रेशन सिंगनि यंगसिनबा राज्य की CAF एंड PD की सेरोल मन खंगनख्रे इम्फाल वेस्ट जिला की मनुंग चनबा कैथेल सिंगदा लेबा दुकान अमसुंग पोचे योनबगी थबक थौरम सिंग डिस्ट्रिक्ट सप्लाई ऑफिसर CAF एंड PD इम्फाल वेस्ट अमसुंग जिला सिगी SP की मिहु सिंगनि यंगसिंगनी कनागुंबना पोचे की ममल का हेन योलंबा थेंगनरबदी मोबाइल नंबर 8132-854-956 ता फोन तरुक्तुना खंगहलकनबा जिला सिगी डिस्ट्रिक्ट एडमिनिस्ट्रेशन की सेरोल मन हाइरी मरगसिदा बिष्णुपुर जिला की ओइना युम कुपनबा GI सीट्स होलसेल अमसुग रिटेल योलिबसिंगना हानदगी ममल हेन योंदनबा जिला सिगी डेप्यूटी कमिश्नर न थोकपा सेरोल मन खंगहलकली कनागुंबा दुकानदार सिंगना ममल हेन योनबा थेंगनरबदी मदुगी मथक्ता थबक लखटकनी हाइना सेरोल दुना मखा तारी कामजोंग जिला द लेन अमसुंग नोंगले नुंसिना मांग ताथोहनख्रबा मियोसिंग कया यामना मांग ताथोक्लबगे हाइबदु फोटोगा लोइनना अकुपा वारोल हयेंग फावबगी मनुंगदा मरी लेनबा SDC नत्रगा SDO ऑफिसर दा पिसिलंगनबा जिला सिगी डेप्यूटी कमिश्नर न सेरोलमदा खंगलकली मसिगी मतांगदा अकुपा वारोल खंगनबगीदमक कामजोंग डिस्ट्रिक्ट हेल्पलाइन नंबर सिंग 936-634-3133 अमसुंग 7630897455 ता फोन तौरकनबा हाइरी अकनबा नोंगले नुंसित अमदि लेन यावना ngarang sukhiba nongna yum amang ta thohan khraba imung manung singi mioi singi changjafam oinaba Thawal jila gi tongan tongan ba mafam tarani thoi da relief camp sing hangdokre aikhoi gi Thawal pawmin hai hauzik phawbagi oina relief camp sing asida mioi lising amarom changjafam lawduna leiri makhoi da Thawal jila gi district administration na tangai fadana sangba polam sing amadi mompakna singba yenthokpa hokre ngarang len yawba kanba nongle nungsin amang ta thohan khraba imung manung singda Indian Red Cross Society Manipur State Branch ki volunteer singna tarpolin yenthokre State Branch ki chairman Narendra-Ng bana lusingba team aduna koina satuna hariba polam adu awana taraba imung manung singda yenthokibani Manipur da lakliba numit ni humni asida akhaga raw yawna nong chugani haina med department ki pauna hairi pawgi marakthana tenba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba Vizari Dr Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba pause akasbani Imphal legini Rajapal Anusya Weekend hairi Manipur da mamang sahidagi horkiba irang asibu laksinduna santi purangna bohona bada Assam Rifles na sauraba thaudang lauri Mantri Pukri da leba Assam Rifles ki garrison da ngasi Assam Rifles na senduna pangthokpa Women Polo Exhibition match hokdokpagi tharamda Rajapal na makhata na hai lamdam asigi nupi singbu thak wangkharhanaba amadi saukhatnaba honabada Assam Rifles na sobu thaudang lauri lamdam sigi mahausaga sagona-raklaba polo masana da nupi sanaroi sing sanaba yawhanduna Malimgi thakta masana sibu pukhalakpa sida Rajapalna nungaiba su phongdokhi mangna hai Rajasi sana khonabagi lamda leba sida soba phida kanba ngambaga loinana Bharat ki sports powerhouse ni haina khangnaribani masiga loinana lamdam asigi kala sanskriti asi thoidok hendokna maming leiribani Rajapalna hai मैं महिलाओं को सशक्त बनाने की दिशा में यह महत्वपूर्ण कदम उठाने के लिए असम राइफल की सराहना करना चाहूंगी महिलाओं के लिए पारंपरिक पुरुष प्रधान क्षेत्रों में उत्कृष्टता प्राप्त करने के अवसरों को बढ़ावा देकर हम समानता और उन्नति का एक शक्तिशाली संदेश भेजते हैं
IGAR South ki mijeng makhada pangthokpa exhibition match asida All Manipur Polo Association amadi Assam Rifles ki nupi gi polo team sing ngasi sanagadaba match adu nongsingi phibam yenglaga match ei thokre thormaduda Rajya gi Security Advisor Kuldeep Singh Assam Rifles ki Director General Lieutenant General PC Nair IGAR South Major General Ravrup Singh su saruk yakhi Manipur Pradesh Congress Committee ki President Kaisam Megachandrana Rajya sida ngarang len amasung akan banong lenung sina yum kai manghan tahan khrabasing da sarkar gi maikaidagi khudaki oba tengbang athuba matamda pibina bataksili Imphal gi Congress babandang si pangthokpa pawgi mifam amada Sri Megachandrana hai Rajya sigi hauji oriba tangdu leita daba phibam asida mipum khudingmak sel thumgi awaba mayoknari miyoi kya sufam nompham khangdana leiringai cherak asida yum kai len amasung nonglenung sina mang ta thokhanba si wabagi pankhai leitre phibam asi yenglaga sarkar na awaba tarabasingda athuba matamda tengbang pinaba sarkar da haijarakli Manipur University ki Geography Department ki Assistant Professor Abujam Manglemna hairi kanagumbana brajat tarakani haibagi singnaba phibam thengnarabadi khudakta manang nakpada leba yum natraga safagadaba mafamda chensilaga leigadabani karigumba lamhangda leba taraga su paktharaga leigadabani awangba electric post natraga upambi makhada leiroidabani Akasman Imphal gi ipaw kangbuga wari sanabada Sri Manglemna sumna hai March April May pre-monsoon matamda nong inungsit thunderstorm na lanthum masogapan asiana yahunduna sahi khudingi Manipur gi miyamda awawa pi mamangda amuk fawa thengnadriba mamongda tampaki jaga ayambada handaki sahi asida ka hena thunderstorm na awawa pire Thunderstorm asi atmospheric hazard amani kuina mafam amada leitrabasu saitheng yam piba ngamba hazard makal amani Brajana tarakpa akha araudagi ngakthok sage hairabadi yum manungda leibiba lamhangda labukta leiba oregana labuk sangda sangaga paktharaga leibiba nanghaudragana cholasu chona u awangba amasung electric post tagi lapthokpa jaga amada paktharaga pungkhai ama muktang leiba Global warming na maram oiduna malemgi ainga sagi chang hengalakpa asina nungsitta yawba ising maningi chang sada 7% hena yaholle hanade National Testing Agency na lawba ngarang pangthokhiba NET parikya gi question paper leak oi haina social media da sandokliba paw adu aranba amsung yumpham yawdabani haina agency na sengdorakli agency na thadorokpa cherolamgi matungina parikya center singda CCTV camera thamduna checksin na yengsili loinana center sing gate launching khrabatungda topa miyo amata sanghandana parikya pangthokhibani maramaduna mahiroi sing oja sing amasung mama mapa singna aranba paw sida thajabidana bahairi Imphal gi Jain Manipur Dance Academy dangasi Sacred and Secular in Manipuri Ras Lila and Other Essays haiba lairik ama Manipur University of Culture gi VC Paunam Gunindro na phongkhre Akasban Imphal gi paukta biri Nungsu Bengal gi Kishore Bharati Stadium dangasi sanakhiba kunipan suba senior women's national championship Rajmata Jijabai Trophy lisingani kulumdoi kunmari gi group B gi match amada Manipur gi nupi football team na Maharashtra bu panjal ahum sinoda thoikhre Ngasigi match aduda ngangom balana ahanba hapta goal ama chanki anisuba hapta na Grace Dangmai amasung Laistram Regiana goal amamam chanki match asi thoibaga loina na group B da Manipur na point 8 phangduna khwaigi makokta leiri Grace Dangmai na ngasigi match aduda player of the match takhi Manipur gi mathangi match tha sigi 8 da Odisha ga sanagani aroibada maroiba paw amukhana Mukhyamantri Nongthomam Biren hairi Len yawba nongna amangta thokhankraba imungsingda sarkar gi maikaidagi khudaki oiba mateng piba hokre relief camp nifuni thoisu hangdokle GI sit mamal hena yonba thingnaba jila gi deputy commissioner singda khanghankre thabak lokhatpasu hokre Rajyapal Anusya Wiken hairi Manipur da mamang sahidagi horakhiba irang asibu laksinduna santi purakna bohonabada Assam Rifles na sawroba thodang lawri NET parikya gi question paper leak oi haina social media da sandokliba paw adu aranba amasung yumpham yawdabani haina National Testing Agency na sengdorakli amasung kunipan suba senior women's national football championship ki ngasi gi match ta Manipur na Maharashtra bu panjil ahum sinoda thoikhre paw loijare